Manipur da aikoi masel machoi tahanna ba hotnarakliba kaya asi thengnage hairabadi lamdam asida khundaminariba Yelhou mi furup sing punsilaga apunba Manipur gidamak hotnaba mathau tare Yelhou mi furup punsin haudrabadi mutkiba yai haina United Committee Manipur UCM gi President Dhiren na fongdokre wafam asinga si United People's Front Manipur UPF na thabumama chatharakliba chama maudra mathoirak suba National Reconsolidation Man ki sarukama oina wabagai lamkhai larembi Club ka khutsam naraga wabagai lamkhai Community Hall da aikoi amuk hanna khuntakloroi si haiba hiramda khana nainabagi thoram pangthokpada fongdokhibani thoram aduda Dhiren na makata na hai chahi taret khuntak pathokiba matam aduda awasing na haiba inba chatlu hairaga chatpa famu hairaga famba sing aduda khudong chaba kaya pirammi amadi ningthau oihallami adugumna ngasi lamdam asidasu masagi khakhanba kayada lang thaktuna Chief Minister oinaba amadi Minister oinaba machoi tahalli amadi mapi mapa oibasing punsinba ngamhandana thamli Manipur gi fibam asi chahi taret khuntakpada miyamna wakiba aduga manana leire haiba asi aikoi khudingmakna khangjinba mathau tai masida amuk India lengakna lamdam asida hingminariba aikoi maselgi marakta hu kamsinduna punsinadaba hotnari hingminariba furup khudingmak punsinduna Manipur asi kannanaba aikoi amatani haiba wakhalonda hotna haudrabadi Manipur asi mutkhiba yai masi khangna aikoi punsinba mathau tare haiki mahakna makhata na hai India da Manipur na tillaba matungdagi Manipur asi thugainaba amadi muthatnaba maikai kayadagi hotnarakli chahi anirom fazilakadoraba Manipur gi irang asida kuki narco terrorist sing Thengnabagi mahutta khulngaknaba thorakliba sing asida onsin lakpagi tangkak lakle Manipur lengakna disturbed area lauthokraba mafam singda irang asigi khudong chaba lauduna amuk hanna center na afaspa thamjinduna miyot minei chathanaba hotnarakli haiki thoramaduda UPF Manipur gi President Nongthombam Rupachandra kadagi President Hizam Priyo Kumar wabagai lamkhai lairembi club ki secretary TH Premchan wabagai apun manupilup ki President Y Mangi Women Development Association wabagai gi President Yumnam Purnima sisu sarukyaki wana tau famu har famba lepu har ga lepa mi macha sing ado hankala kanda wana sahi tare sida ni thau tare ni pal hape ai koi gi lainga ko sing de lei ru sing mar ko sing ai gi chief minister wana bo hona bada kudong chaba phangna bo hona bada amaga sambal tanaba macet thugai na ba lamdam sida tangsil lei ba kamjal lei ba hu sing se kanano ai bisi koi punna magna kangna ro ba pum manipur da khunda minat ba kanglu khunsa ga mari ki lei lei ba adum labi thni group sing sina ai koi punna khutchangchin minaba indigenous people sing ase ai koi amat to koi ni hingminaga da bani hai bagi wakhal wala se pura kan da koi khanni na ba amu sagat minaba gi tanai pada budu lei ba